अहानबदा मरोइबा पाउ लोइबोल कुकी खोलेन बेलेस चा खुलाई पाइबा मसंग नोंमै कापनबदा नुपी अमा यावना मियोय अहुम सिरे युम खरसु मै चाख्रे हाइरि अमदी वर्ल्ड एनवायरनमेंट डे 2026 के थौरम मफम क्यादा पांथोकनख्रे मफम क्यादा उचरा क्या थानख्रे खुरमजरी आईसीबी के मणिपुरी पाव मित्यंग ताबरीब सिंहबु तराम नोकचरी पाव संदोंग न पिजरी कांगपोकपी डिस्ट्रिक्ट के मनुंग चनबा न्यू कैथल मानबी पुलिस स्टेशन न कोनबा लोइबोल कुकी खुलेन विलेज चा खुलाई पाइबा मसंग नोमै कापनबगी थौदोकता नुपी अमा यावना मे अहुम सिरे हाइरि थौदोक असि ngase yu pung 4:30 rom tabada thokibani hairi nomai kapna khibadu karamba khulai paiba singi marakta thokibano haibadu hojik faubagi oinadi official oiba pau khangalakpa leitri thaudoga da laikhidraba nupi adu loibol kuki village chagi tinminal haukif mapuroiba letkhongam haukif apokpa manglun haukif amadi jangmilal haukif apokpa saikhona haukif ni hairi sakang daba khulai paiba sing aduna loibol kuki kholengi yum taret romsu mai chakre hairi loibol kuki kholengi khunja sing safagadaba mfam sing da lanjen nakre hairi thaudo adu da khulai paiba singi marakta su asok apan yauramba yai hairi Numi chung atlat nuang boy het. Cai. World Environment Day 2026 की थौरम मफम क्यादा पांथोकनख्रे मफम क्यादा उचरा क्या थानख्रे सेंट्रल फॉरेस्ट डिवीजन की मिटिंग मखादा वामा कंगलाई इंडिजिनस मार्शल आर्ट्स एंड कल्चरल सोसाइटी के मार्क्स इराबोट मेमोरियल ट्रस्ट कैबी अमदी उमंग लाई कनबा अपुन बलूफ उकलना सिंधुना कैबी मना चिंग लैबा लमयान बहिजम इराबोट की खुवमदा वर्ल्ड एनवायरनमेंट डे की थौरम पांथोकख्रे थौरमदा सरुक याखिबा सिंगना इराबोट खुवम गी अकोइबदा उहै पानबा उ मखल क्या थाखे थौरम गमरी लेनना नाउखोंबा मिटैना मालेम गी ओइना एनवायरनमेंट काइथरकपदगी कन्नबा वर्ल्ड एनवायरनमेंट डे पांथोकलिबासी पुवारी गी मरुइबा मफम अमा ओइरबा लमयानबा हिजम इराबोट की खुवमदा उ थाबगी थौरम पांथोकपने मालेम गी तै मफमदा पांथोकपगुम मणिपुरदसु लैंगाक यावना तोंगान बल्लुप सिंगना सिंदुना उ थाबगी थौरम पांथोकले मणिपुर की तोंगान मफमदा उ थारबसु कुकी ताब मफमदा कुकी नार्को टेररिस्ट सिंगना चिंगसांग नापोम कया कोकथोकतुना पोपी थारिबसी तोखंद्रबदी वर्ल्ड एनवायरनमेंट डे गी थौरम पांथोकपगी वाहनथोक लेरोय हाइखे अखोन उपाम्बी थाब खक्त नतना मौसा अखोय बिसुम फगनबे दमकता नाना थमने दमकता हिरम खुदिमकता पोल्यूशन थोकने दमकता पगी मरी लेनबा मनपुर लेंगा की पोल्यूशन कंट्रोल बोर्ड अदुगरना एनवायरनमेंट एंड क्लाइमेट चेंज अदुगा मरी लेनो फॉरेस्ट डिपार्टमेंट सिंगबसिंगना मतम गी ओइबा ngहा के थोरम पांथोकपि महता लिसांग सिना प्लास्टिक सिंगल यूज प्लास्टिक सिनबा थिंगबगी अमदुं प्लास्टिक बसन अखोयना मफम जाना थमनबगी मसिगी थोरांगे पाकिट पिबा लिसांग सिना मसी यादे हाबसिं यामना खंगबने अवेयरनेस पांथोक गोलेना प्लास्टिक बटन हौजी नागा तुरियन लेरिबा नबुन तुरियन मणिपुर की खोंगाल पांदा लेरिबा अखोगी प्लास्टिक की पोषकसिंग असे मसीसी लेतने बई दमकता मसी होनबा थ्री अदुगा लेंगा नसु हांगा के थुचिन की मुहूर्ता अखोगी तुंग कोइबा मियंग सानबा थबक थोनजनिंग वर्ल्ड एनवायरनमेंट डे गा मरी लेनना रेल राइडर्स मणिपुरना 15 सुबा महौसा इमानिंग सिंह थागा मरी लेनना इम्फाल की कंगला की वेस्टर्न गेट की बाइक रैली लमथादुना हौदोखरे लमथाबगी थौरम अदुदा एमएलए हैखम दिंगो एमएलए टी रोबिंद्रो मसुंग रेल राइडर्स मणिपुर की मियोय क्यासु सरक्या के थौरम असिगी मनुंग चना ट्री प्लांटेशन ड्राइव अवेयरनेस ड्राइव पोस्टर एंड स्टिकर कैंपेन अमसुंग उचरा सिंह यंथोकपगी थौरम पांथोकपना मरुइबा पांदम ओइरी अवेयरनेस राइड असि क्वाकैथल नंबोल बिष्णुपुर अमदी मोइरांग फाउदुना चलबा मतुंगदा थांगगी चाउबुचिंगदा ट्री प्लांटेशन अमसुंग उचरा सिंह यंथोखे बाइक रैली लमथाबगी थौरम अदुदा सरुक्या किबा एमएलए दिंगोना पृथ्वी असिना थवाई पानबा जीव सिंह लेबा याबा अमतंगाइरबा मफमनी हाइबसी अखोइना खंगलगा एनवायरनमेंट कन्नबा होटनबा मथौताई हाइखे
planet asi hoina safeguard oina thamba protect tawba aruga ecological imbalance mayam ama kaithariba mayam khal mayam kaithariba singje masi protect tawba si tangai fadana khogi lariba praja khudimang na masi akoi aware oiba dakar oi miyobagi war da miyobagi se hojik war mayam Iraq Iran adagi USA ga tawna war mayam ma tawnari adubu asigumba war sidi hoi negotiate tawrkanda one day khoi adum phanba ngame adubu khoina ngasi chathariba environment ta khoina khal thugariba khoina singnariba uwa koktoktana khoina malem side da environment je mangali bese masi gi war sidi human ga nature ga lakadoriba war sidi kadum da khoina masi khoina thingba ngamoi khoina resist tawba ngamoi global warming se khoi gi miyoy bina thingba ngamde adagi natural calamities ta se flood tholokpa matam de miyoy bina thingba ngamde tsunami tholokpa matam da miyoy bina thingba ngamde aduna sigumba nature gi ba war se masi tholoktanaba khoi gi prithvi de leba pajamya na masi khoi aware ba dakar oi wale masi bu protect tawba dakar oi hadine smana tham World Environment Day ga mari lenna langjing da leba Don Bosco High School gi mahiroi singna school gi campus manung da uchara kaya thakre tharam ga mari lenna school asigi headmaster Father Joseph Nelly Cyril na school gi campus asigi manung amasung mapalda isang sang na uhanba ma de thambada natana malema sigi oina ising nungsit sengan bada khara da oirabasu mateng oina ba ngasigi thoramasi paikhat pani haike World Environment Day ga mari lenna environmental activist Manikanta mutumna su solo cycle rally gi campaign amaga loina u thakre khongsan adu kangla gate mamang dagi MLA jingona lamtha duna chingkhai chingi akoi bada u chara thake upal thasi upal hingansi haiba thimda chathariba campaign asigi matangda MLA dingona hai ainga sa ama dimalem gi akoi bagi khal kairak pagi chaitheng ase malem gi khwai dagi sathina mayok nariba lan amane me bane hingba ya ba amatangai riba planet ase kanse harabadi mausa gi akoi bagi fibam amuk hingat na ba ekhoi puna hotna minaba mathau tai haina phongdokhi hogi mutum Manikantana maru eba numida sireda praja miyam da adi Manipur khaki praja miyam natana prithvi da leriba praja miyam da awareness program ama khoi malem se kandaba yade adi upal thasi aduga upal hingansi habagi thim sireda chathaba adugumba program ama khakne aduna ngasi ma kangla gi gate sidagi cycle rally se chatla kanda environment se kandaba yade haidana chathaba adugumba message ama khakne haidana sumaina hamda thamjaninge ainga sagi khal karakpa adagi ecological imbalance horakpa adi khangogdana nung churakpa ising sau tholokpa sigumba mayam ama khoi mayok nari ana sigumba mayam si khoina kanse hai targadi khoi ecological imbalance yamna balance hoina thamba mathau tai natural calamities se khoi masi thingi hai targadi khoina khoi gi leriba environment sibu nungsiba changi khoi prithvi sibu nungsiba changi adu loina na ecological se balance hoina thamba khoi tangai phadna dakar oi haidna ismana ai motus Uripok United Club Ward number 6 na sinduna ward asina konba nambol turel turbanda rally ama chatuna numida se pangthokre rally ase nambol turel bo amok hingat hanbada akoi bada khundari ba miyam da awareness pinaba pangthokhibani Uripok koishnam lekai nambol thongdagi hauduna chatkhiba khungchut adu ward number 6 ki manung chanba fam singda chatlaba matungda naurem thongda lamthungfam oike ipathoko ke sanglenda khana nainaba mefam amasu pangthokhe Uripok United Club ki president Maisnam Raghumanina nambol turel ge akoi bada lairiba miyamna turel asibo amukhana hingat hanaba amoda kai thadaba mochil handaba aseng beseng chel handuna ahing ba turel ama oihanaba miyamda khanghanaba pandamda release chatpani haike na khoi namul tore mosala iba sigi matang da namun tore si khadang do su kan bangam ngadra na waram seksi te klam na khadang achoba thodang ama logjage na khanjaraga ngasi gi release sinjari khoi gi rele ma khoi waram seksi area da salaga waram seksi aroi ba naram thong da khoi gi panthong moini aduga environment gi mari leina ba khoi namun tore mosala iba ate adigi returning wall gi matang da land compensation gi matang da lami punjan gi biksi gi matang da khana nei nani namun tore amon asiba tore namagum na leiba namun tore ji khoi na ngasi rele asi da mayam de awareness bija do ji namun tore na amon na motion bidaba namun tore khoban da tariba sing na amoda kai lingsan bidaba namun tore ji luna nana thamaga ahing ba tore amagum hanagi aseng ba ising selamba namun tore lama ga oirna bagi pandam duni Little Millennium Preschool Lamphelna Forest Department ka khutsamna duna World Environment Day ga mari lenna Babina Hospital khabai soida Ujara Singh Thaba duga mari lenna Little Millennium Preschool Lamphel gi MD Sanaita Thangjamna tungge horakliba chahi ani dagi taruk fawda leiba angang singda mebena environment yaudana hingba ngamde masibungak senduna thamba haibasi aikhoi khudingmaki
ithoni haiba wakalol adu fauhanduna ngasi ujura sing asi thabani ujura sing asi babina hospital khakta natana sizo hospital azen hospital amadi lamfel police station da su pangthokli haiki Tree plantation program asi pangthokpagi maru oiba maramdi kaino haikanda akhoi chahi ani dagi na taruk phogi manung da leiba angang sing sida akhoi gi mioi ba akhoi se environment ki mateng yaudana hingba ngamde environment yokhat pase aduki matik darkar oiba thodang amani haibasi khangana bagi damakta adugi pandam da sinjaba program ne ngasi akhoina thajari ba sapling sing asi forest department na pibirakpani forest department na sapling sing provide to bibagi damakta tawbiduna program asi mapung phan bibagi damakta thagat pa phongdok chari aduga babina hospital Caesar hospital adagi angel children hospital amasung lamfel police station na su program asida full cooperation pibiduna thoram asibu mapung phan bibagi damakta thagat pa phongdok chari Hauzik Tokliba Manipur gi rang marakasida Ronaldo na Loktak Proto Cluster Puthorak Pahabase Malemda Arang Batawan Mecha Kama Thorak Laga Ngal Hanba Gumbani Haina Hanagi Minister Kumuzam Ratan Kumarna Mayang Imphal Kuman Youth Association Mikhiana Sinduna Kuman Mini Stadium da Chahi Asigi Astrophysicist Dr. Ronaldo Laistram Bo Okpagi Thoram da Haikre Tauramadu da Kumuzam Ratan Kumarna Ronaldo na Masagi Chahi Tara Nepal Khaktangai Dingaida asteroid amasu puthokre hariba asteroid adugi maming Manipur gi maming lauraga MAUR 397 haina thonke lisingani tara mari lisingani tara mangada mana astronomy gi matang da kanna thawai yaurakpa matamda telescope amakhak mateng pangke malemasena mutkrabasu universe asena leriba makhaidi Loktak Proto Cluster di adum lehoragani Manipur dagi astronomy gi lamda chatpa pambas singi oina lisingani kun mangagi October tang kuntrada Manipur Astronomical Society asi official oina semkre masida sumahak na mateng pangli haike Manipur si da pukpo itarga su Manipur ki oidre India ki oidre Malayam si ki oidre akoi ki prithvi se leiriba maga punba astrophysicist me amduga partner tore ga pulle her kanda university ngaligi matamdagi semakpa magi formation masi evolve torpa mayam si mathang puthokna lo hujiksu dum changjil libane ma je akoi ki da ga global citizen among oigrabani adu mana aduki matim masak nai ba mo oidana apaw pa mi mo oira ba ba buda magi pukna pham lamdam se masi kaw to basine masine ba khode am nuai jari buse pawgi marthana te break amatang dominase tada ibe mati gano adu betamo sirian se next time dina section na laksila ka tham khabani ne tadarang se juhar habaga amta kidarbo asumna mayamna machal go option dugum masigi yumasibu asoya ran ko kadabagi next time dina ngap selli next time ti juhar habadi ngap ko kana basemani zaman technology si na bana concrete ka to tina ba matamda kapam mul amuk kana angle adli next TMT strength is in the nongsu nungsa thabak chilakpa amadi miro leizadabana imungi pot leiba thokpa farak tabaki awaba koknaba leizare miyamgi damakta potlam khuding fanglaba app yumthong mart delivery service su pizari download now honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu comment senghal lakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Slopeland College Manipur admissions open for session 2026-27 join our Bachelor of Education program or Diploma in Elementary Education limited seats enroll now your future starts here
मतमगी नुंसित नुंसा अमदि अइंग असाना मरम ओइरगा लोक तुंगबा अमदि खुबन सिंगबा तत्तना थोहल्ली पुमनमक सिबु खुदकता फहनबा ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi selaba amadi khangnaw maring chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup Break it the Taram Nokchari Makataba Pau Pijari. Aukiba Junani the Gay Sanjan Tong the Liba Forest Ad Office Tagi, Principal Chief Conservator of Forest L Joy Kumar Nalam Tatun Hodokiba, ABC Secretary Chowdhury Mayam Joy Kumar Sharma Gipati Atra Kongchat, Tampaki District Mari Faudura Chatlaba Matungda Ngasi, Iroisemba Bio Forest Bid Office Ta Lushin Kre, Directorate of Environment and Climate Change na support Tauduna Pangtokpa Party Atra Kongsat Asigi Manukchanna, says Joy Kumar Bu Kakching Angan Sing Western Range. Waikong Forest Bid Office Wangu Lamkai Bid Office na haraw tiam na okay. Patyatra Kongsat asigi manungda ABC ke Secretary CS Joy Kumar Sharma na miyam ga kutsam na duna environment ki maramda group discussion, street corner meeting, demonstration of counter transing method, tree plantation na chingba sing pangthok tuna miyam da awareness piki. Phajil ga thambagi pathap ama haiba tare. Masi Wall Environment Day ga Mari Lenana Impal Amadi Iril Turel Ani Gitina Fam Lilong Arapti Awang Laikai the Laiba Irung Laikolda Wall Environment Day 2026 Kitoram Pangtokre Toramasada Kyamge Arafti Gram Panchayat ki Chairperson Wahing Bambir Chandrana Malem gi Oiba Wall Environment Day na lakpada Iramdam da Ainga Sagi Kal Kaita Rakli Basi Kannaba Honabadasu Sarukya Jabani, Jingda Umang Koktuna Mahusagi Saktam Tugaiduna, Popi Tazinba Yaningdi Amadi, Mausa Lairimbi Imagi Saktam, Kalasi Hainafongdoke, Ngasigi Irung Laikolda Uchara Tabagi Toramasida Arapti Urub Farmers Association Gitomi Kyasu Sarukya Ke. Sige malebe sida yam charaba matam moraba ching mandaju asang mandarambatu kokraba ato topa laitala bi tanabuk dam ta asang marka kol ko matu ngasi malebe sida asabi sok to weraba atu ngasi gi maitei kanglipa asida purupani na thoi bi irang sila chu saba puningda yamna awaba weraba matam asida ngasi gi arapi giwaiba ngasi Ainga sa kenrap ke matungina akoy arapti sida yan ing ba tappa wena ba malebe sida ing mamoina ba ngasi digi hawarduna lekai siki phana ba inga sa wena ba u thaba ngasi di hogjabani matung desu akoy ki kyangwi musle arapti gram panchayat ki site ki ju aige site ki onebe MLA na koilas thariba lambi iski mataita retning wala ma chalaga mathak sida garden type ta Mitar among pangna semjaraga aratapula sumba asangaman thalaba haiko lekon weba giba mama ai semjage hailesu ai mya da khangjari Wall Environment Day ga Marilena Department of Forest ki mating galuna Sri Govindaji Temple Board na sinduna Govindaji Temple ki campus amadi masigi akoibada uchara kaya thakre Govindaji Temple Board ki makhada leiba tongan ba loisyang gi mihut sing yauna u thaki baga Marilena na Sri Govindaji Brahma Sabha gi loisyang gi secretary Kongman Tabam Joychandra Sarmana hauzik lamdamasida nongmagi ainga sagi khalkai thorakpa masida natana laigi mafam ama oiriba jaga se ing launa leinaba Forest Department ki uchara sing lauraga thabani aikoina ngasi thariba uasi thabadi araibani hinghanba duni yamna maru oiriba se maramaduna tongan ba loisang singna magi jaga da thariba u sing ase senaduna hinghanna ba hotnamina se haike Mandire sidi mayam puna makila agwakan inghom nina masita katang ing naba mayam pathabum moina baina Govindaji Temple Board
ꯂꯩꯔꯤꯕ ꯂꯣꯏꯁꯪꯁꯤꯡ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯅ ꯉꯁꯤ ꯎ ꯊꯥꯕꯒꯤ ꯊꯕꯛꯁꯤ ꯇꯧꯖꯕꯅꯤ ꯑꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯁꯤ ꯊꯥꯈ꯭ꯔꯒ ꯍꯤꯡꯗ꯭ꯔꯒꯗꯤ ꯀꯥꯟꯅꯗꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯗ ꯂꯣꯏꯁꯪꯁꯤꯡꯁꯤꯗ ꯃꯥꯒꯤ ꯖꯒꯥꯁꯤ ꯄꯤꯊꯣꯛꯑꯒ ꯁꯤꯐꯧꯒꯤ ꯅꯈꯣꯏꯅ ꯁꯦꯟꯅꯧ ꯁꯤꯐꯧꯁꯤ ꯅꯈꯣꯏꯅ ꯁꯦꯟꯅꯧ ꯍꯥꯏꯅ ꯃꯥꯒꯤ ꯃꯐꯝꯁꯤ ꯄꯤꯗꯅ ꯑꯁꯤꯒꯨꯝꯕ ꯎ ꯊꯥꯕꯒꯤ ꯁꯤꯗꯩꯗ ꯄꯥꯂꯥ ꯂꯣꯏꯁꯪ ꯕ꯭ꯔꯍ꯭ꯃ ꯁꯣꯚꯥ ꯂꯣꯏꯁꯪ ꯑꯗꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣꯏꯁꯪ ꯑꯅ ꯂꯩꯔꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯄꯟꯗꯤꯠ ꯂꯣꯏꯁꯪ ꯃꯥꯏ ꯂꯩꯖꯕꯁꯨ ꯑꯗꯨꯝ ꯄꯣꯔꯛꯏ ꯑꯗꯣ ꯑꯩꯈꯣꯏ ꯉꯔꯥꯡꯁꯤ ꯐꯣꯔꯦꯁꯇꯒꯤ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗꯒꯤ ꯎ ꯄꯨꯖꯥꯔꯁꯤꯡꯒꯤ ꯂꯧꯔꯒ ꯉꯁꯤꯁꯤ ꯊꯥꯗꯅ ꯑꯩꯈꯣꯏ ꯖꯒꯥꯁꯤ ꯑꯃꯨꯛꯇꯪ ꯂꯥꯛꯄꯗ ꯏꯪ ꯂꯥꯎꯕ ꯏꯁꯣꯔꯒꯤ ꯃꯟꯗꯤꯔꯗ ꯂꯥꯛꯄꯗ ꯃꯌꯥꯝ ꯄꯣꯊꯥꯐꯝ ꯑꯣꯏꯅꯕ ꯍꯥꯏꯅ ꯎ ꯊꯥꯕꯒꯤ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ ꯂꯣꯏꯕꯣꯜ ꯀꯨꯀꯤ ꯈꯨꯂꯦꯟ ꯚꯤꯂꯦꯖꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯁꯜ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯅꯨꯄꯤ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯁꯤꯔꯦ ꯌꯨꯝ ꯈꯔꯁꯨ ꯃꯩ ꯆꯥꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯃꯗꯤ ꯋꯥꯔꯜ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯗꯦ 2026 ꯀꯤ ꯊꯧꯔꯝ ꯃꯐꯝ ꯀꯌꯥꯗ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ ꯃꯐꯝ ꯀꯌꯥꯗ ꯎ ꯆꯥꯔꯥ ꯀꯌꯥ ꯊꯥꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯥꯏꯁꯤꯕꯤꯅ ꯁꯟꯗꯣꯛꯆꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ